ngasi phongkiba tongan pauchi-sing amadi social media-dagi lokachaba pausingi update puraga laksari ahanbada maruoiba pau. Churachandpurda nongna irang tholokpadagi KNO gi external secretary yauna Kuki Jo gi leader singi mayum mai thadokre. Kuki Jo singi marai ani longba mayek senglakli National Highway 2 hangdokpa leitri free moment tobagi permission pidri haina KZ sina phongdorali buffer zone thugaiduna chatok chasin toroklabadi tamthiba phal phangani haina KZ sina phongdorali legislature leijaba union territory amagi demand tawba matamda UPF amasung KNO Kuki Jo miyamga tanaramgadabani haiba yauna warep ani Kuki singna lokre. Prime Minister gi Manipur khongchat irang losinbagi lakpa oiramdre BJP gi double engine gi lengak semjinba lakpa oiramle haina ojoina phongdorali Khetri gaw awang lekai mapada iril turel kaire thawal turel gi imai wangkhalakpadagi mafam kayada ichau mayoknare lupa crore ama makhai gi reward lauthokraba Maoist ahum hat pangamkre Supreme Court na WAF Amendment A ki provision khara stay tawkre ising isauna mioi ama senthagre mitopta lam yonba thingkre ningthi turel gi paring taret lokta anongba nga makhal ama thengnakre Guwahati da kom gi medical student ama tamthina attack chatharakpa mong kandem tawrakli kangkhong chainaba matik chadaba lusingbasing amuk hana thopiraglanu haiba pausingi update puraga lakchari Hauzik Pau Sandongna Pijari Prime Minister Narendra Modi na Churachandpurda lakadaba nongma walingai September 12 gi numidangda Churachandpur Peace Ground nakna leiba PR Samon amasung Phailonda Prime Minister Narendra Modi lakpa oknabagi sem saribasing yauna banner amasung poster kaya thugaiduna amang ata thogan khiba thodoktuda chenaba mioi ani phajin khraga Hauzik Pau thadoraktabagi mayokta Kuki Jo singna chathakhiba protest manungda numidang athengbada Kuki National Organization gi external secretary Kelvin gi mayum yauna Kuki Jo leader kaya gi mayum mai thakre Hauzik Churachandpur da tension wangna leinari thawdo asigi matangda press na phangba paw gi matung inna Prime Minister lakpagi sem sariba sing thugai yekhai tawkhiba ga mari leinana police na mioi kaya phagatki adumapu mioi ani khak makhata na phajinduna thamlaga ataibuna yamna laina thadoraki thong adugi mayokda central na September gi 16 gi numidangdagi hauna Kuki Jo singna Manipur Police Station da thomjinba yauna chatharakiba khongjagi manung channa ngarang numidang KNO gi external secretary Kelvin gi mayum mai thadokibani atopa su sign tongnabada yaukhiba Kuki Jo gi leader amagi yumsu khochaunaraba miyamna thugaiduna mai thadokre hairi Kuki Jo coordinating committee gi spokesperson Kibza Bualjongi yumsu ngarang numidang protester singna mai thana ba honabada local community leaders singna athingba pibadagi thaba ngamkhidre pawadu hek pangbaga mafam aduda yamlaba army personnel sing laktuna Kuki Jo gi leader asigi yum hauzik su ngak senbagi tabak chathari security gi maikaidagi Churachandpurda hauzik leiriba phibum adu kumna monitor tawbaga loinana authorities singi maikaidagi su yamna mikupna hum singna leiri Churachandpur gi mafam kayada repeat action police force amasung central force ke ahenba personnel kaya deploy tawduna makata ba pamdaba thodok thoktana ba khonari hari Churachandpur da nongna oirakliba phibam asiga mari leinana Kuki Jo council gi maikaidagi athuba clarification ama thoktuna handakta National Highway 2 Imphal Dimapur lambiga mari leinana thokiba statement adugi matangda lana wafam kaya sandorakle hairaduna council asigi maikaidagi National Highway sing asida hangdokpa amasung free moment gi ayaba pikhiba laite Kangpokpida leiribasing National Highway da chatok chasin tawribasing security na asoi angam thondana ba honariba asi mapung phaba corporation pinabagi damakta appeal tawkhibani adubu Ministry of Home Affairs na action pirakhidabagi mari leinana Kuki Jo council gi maikaidagi hauzik muknariba maitei amasung Kuki Jo community ani gi marakta yatsinnaba amata Purakpa leitri loinana karigumba phibam amatada buffer zone lana chatpagi ayaba pikhibasu leite haina phongdoragli karigumba buffer zone asi violate torako tarabadi sathiba fal pangani loinana region asida shanti amasung security da akaiba lakani haina Kuki na warning toragli
थासिगी मरीदा कुकी मिलिटेंट सिंगी अम्ब्रेला ऑर्गेनाइजेशन ओरिबा KNO अमसुंग UPF सस्पेंशन ऑफ ऑपरेशन की अनोबा क्लोज सिंगल लोइना एग्रीमेंट साइन तौनरबा मतुंगदा कुकी जॉब काउंसिल गी लुसिंगबा सिंगा मिनिस्ट्री ऑफ होम अफेयर्स गवर्नमेंट ऑफ इंडिया की ऑफिशियल सिंगा उनदुना इरांग असिना मरम ओइरगा मतम कुइना थिंगलुरबा नेशनल हाईवे नंबर 2 इम्फाल दिमापुर लंबी हांगदोक्तुना लंबी असिदा चथोक चसिन तौबा याहले हाइना प्रेस इंफॉर्मेशन ब्यूरो PIB अमसुंग KZC ना प्रेस स्टेटमेंट थोक्रबसु यासिनगिबसिंग अदुगी तायोनबदा मचिन मरै अनि लोंगदुना हानगुम अदुम चिन थीबगी थबक चथरी यामना ngakliबदी KNO UPF अमसुंग कुकी जो कम्युनिटी सिंगी लुसिंगबसिंगा MSA गी ऑफिशियल सिंगा वारी छानरबा मतुंग कुकी जो कम्युनिटी सिंगना नेशनल हाईवे 2 कांगपोकपी डिस्ट्रिक्ट अजत ओक सिंग थिंगबा अमदी फ्री मोमेंट सिंग तवहंदना लाकपा अदुगी खोंफम हंदोंगनबा यानखरे हाइना नाकल अनिमकना नेशनल अमसुंग लोकल मीडिया दा फोंदोकपा लैखरे अदुबु मथंगी नुमिता हाइबदी थासिगी मंगादा कुकी जो कम्युनिटी सिंगी तोंगान तोंगानबा ऑर्गेनाइजेशन अमदी सुदा लैतबा मिलिटेंट ग्रुप सिंगी अकनबा प्रेशर दगी MSA गा यासनखिबा नेशनल हाईवे 2 हांगदोकपगी अमदी लंबी असिदा फ्री मूवमेंट ओहेनबगी खोंथांग अदुगी तायोनबदा अदुगुंबा वारेप लौखिदे हाइना फोंदोरकलिबा असिना कुकी जो कम्युनिटी सिंग मणिपुर स्टेट असिदा तौनिंगबदा तौबा यारबरा हाइबगी वाहंग सिंग प्रजा मयामना हंगनरगली हंजिन हंजिन मसिन थीबदा इकाइबा लैत्रबा कुकी जो कम्युनिटी सिंगी बॉडी अमा ओइरिबा कुकी जो काउंसिल कौबा रजिस्ट्रेशन सु लैतबा ऑर्गेनाइजेशन असिगी चेयरमैन हेलियन थांगलेट अमसुंग हंगजमांग जनरल सेक्रेटरी ना खुजेक पीदुना इमरजेंसी ओइना ngarang thadorapa notice amagi matung ina maitai meyamda sengdok wahai piraduna KZC na national highway number 2 Imphal Dimapur lambi nongna hangdokiba leite lambi asida free movement tawbagi permission pikibasu leite haina phongdorali KZC gi notice aduna hauzik phawbada irang mayoknariba maitai amasung kuki jo community ani gi marakta yanaba natraga settlement purakhiba leitri aduga community ani CA miyosingna buffer zone haina thamliba mafam asi lanthokduna chathok chasin tawgibasu leitri haina phongdorali notice asigi makha tarakpa pawdana maitai amasung kuki jo community ani gi marakta khairiba buffer zone asi nakal animakna ngakna chatgadabani karigumba buffer zone thugaiduna kanglop ani gi miyosingna chathok chasin tawba tarabadi maduda tholokpa afofatagi daita kudimak masa masa na pugadabani haina su phongdorakli बफर जोन हाइदुना चथोक चसिनगी पनखै अमा लैरिबा असि पुमनमगना इकाई खुमनगदबनी करिगुंबा मसिबु थुगाइदुना थबक तोरकलबदी तमथीबा फल फंगनी हाइना कुकीजो काउंसिल KZC ना फोंदोखरे KZC की चेयरमैन हेलियांगथांग थांगलेट अमसुंग जनरल सेक्रेटरी ना पुन्ना खुजेक पीदुना थादुरकिबा चिरोल असिना मखाताना हाई नेशनल हाईवे 2 इम्फाल दिमापुर लंबी अमुक अन्ना हांगदोकले हाइना लाउथोखिदे लोइनाना लंबी परिंग असिदा फ्री मोमेंट अयाबा पीकिबा लैते कुकीजो काउंसिल की वाफंगदी लंबी परिंग असिदा चलिबा मियोसिंग छाफनबा होम मिनिस्ट्री ना पिरकिबा डायरेक्शन की मतुंग इना कांपोकपीगी मियामना सिक्योरिटी फोर्स ता मतेंग पांगबा हाइबा खक्तनी मैतै अमसुंग कुकी मरक्ता वारसिन नत्रगा यानबा अमा पुरकपा लैतबना नाकल अनिमकना फिबम अमा हेक्तदा बफर जोन लांसिल लोइदबनी हाइरकली इंडिया लेंगा का हंदक नौना सस्पेंशन ऑफ ऑपरेशन सुगी मतंगदा चाही अमा अमुक सांगदोखरबा मतुंग कुकी नेशनल ऑर्गेनाइजेशन KNO अमदी यूनाइटेड पीपल्स फ्रंट UPF ना कुकी जो मियाम की अपामबगी मतुंग इना थबक पाइखतुना लेजिस्लेचर लेजबा यूनियन टेरिटोरी अमगी सक्तमदा सेपरेट एडमिनिस्ट्रेशन फंगनबा होनगनी हाइना कुकी जो ना मियामदा थमखरे सु ग्रुप अनि असिना मियांग तानरमदना अमदी मियांग की अयाबा लौरमदना अनोब खोंथांग अमता लौरोय हाइना कुतुना सिंदुना कांपोकपीदा पांथोखिबा मियांग मिफमदा फोंथोखिबनी नकल अमरोमदा सेंटरना सुगी मतम सही अमा अमुक सांगदोरकपा असिगी दमकता थागलदुना खोंथांग असिना कुकी जो सिंगना तालिबा सेपरेट एडमिनिस्ट्रेशन की डिमांड फंगननबा होनबगी अचोबा खोंथांग अमनी हाइनासु कोतुना लौई हाइरकली वफम मसिदा मिनिस्ट्री ऑफ होम अफेयर्स KNO UPF अमदी KZC की माइगै अहुंगी वारी सानखिबा अदुगी मतुंगदा कोतुना सिंदुना कांपोकपीदा पांथोखिबा मियांग मिफम अमदा थमखिबनी मिफम अदुदा मरु ओइना negotiate political settlement for the Kuki-Jo community in a time-bound manner haiba maikai ahumgi resolution
aduna pankhiba adugi matangda hena mayek sengna khangminnaki hiramasigi matangda kupna khana neinaraba matungda kotuna miyamgi apamba khangdoklaba matung mapung oiba warep ani lokhi warep ani adudi UPF amadi KNO gi leader singna India lengaktagi legislature leiba union territory amagi demand tawba matamda matung tarakpada laurakadaba warep khudingmakta kukijo miyamga tanarangwadabani loinana chahi asigi March 3da Faizangda leiba Martius Cemetery da pangthokiba kunithoi suba Remembrance Day gi thoramda lokiba miyamgi warep Nepal adubu makata na sogatpa haiba asini warep sing asiga loinana separate administration gi demand asi non negotiable oi haiba asi Delhi amadi Imphal da khangadabani hairi Prime Minister Narendra Modi ki Manipur khongchata lamdam asida leiriba miyamna asa yamna tawnakhibani adubo Prime Minister ki khongchat Manipur irang loisinbagi lakpa oiramdre state asida leiriba yadraba BJP ki double engine gi lengak semjinnaba Prime Minister oina lakpa oiramle haina veteran Congress leader Okram Joina phongdokre Congress Bhavanda Paumisinga unaba amada Okram Joina makatana hai state asida me humdagi hauduna ngasi fawba chahi ani tha manga irang asina maram oiraga miyoi kaya amaki punsi mangkhre miyoi lising humpu henba mayumda changba yadana relief camp singda mittagi mapi kangdana ngasi fawba awaba mayokna duna leli malemgi khwaidagi democracy chatpa lebak haina pongjariba Lebak asigi Prime Minister na Manipur asida laklaga miyamna thengnariba awabasing asi kokpiraba yai haina matam kayadagi haina duna lakpani thenglabasu thengna Prime Minister Modi na tha asigi tarahumdoida Manipur lakpa asida miyamna yamna asa tawnakhibani adubu mayamna khaliba singi ona tainabada Prime Minister gi khongchana lamdam asigi miyamgi awaba kokhanba lakpa oiramdre state asida leiriba BJP gi yadraba engine lengak asi semjinba lakpa oiramle haiki Prime Minister na mahagi khongchat aduga mari leinana miyamda thamlamba wafam singda Manipur da haujik thokliba iranga loinana miyamna awaba kaya thengnariba asi loisinaba wafam amatasu hairam kiba laikide Prime Minister ki khongchat adudi BJP MLA singi marakta khanariba adu khamjinba lakpani hainasu phongdokhi Haukiba numinini humni rom asida nong leptana subana maram oraga Imphal manung fauduna cheliba turel ayamba imai wangkale Imphal East ki Khetrigao awang lekai mapada iril turel torban meter chahum rom sangna kaibadagi mafam ayamba ising thumjingkhre Thobal dam hangdokpana maram oraga Thobal turen imai pathorakpadagi Thobal district ki mafam ayamba ising thumle wangkem kendra gi MLA Megha Chandra gi yumsu thumjinkhre nong leptana taba sina maram oraga Imphal East ki Saijang yauna masigi akoiba jaga sing amadi lamlai gi mafam kayada hojiksu isau mayoknari isingi imaisu leptana hengalagli ayuk anganba pung 3 rom tabada Khetrigao kendra gi manung channa leiriba Khetrigao awang lekai gi Prince Toll International School mapada iril turel gi torban fit chahum rom sangna kaibadagi kendra asigi mafam kaya ising thumjingkhre turel kairaga chentherakpa ising kaya aduna Khetrigao sabal lekai nungthil chaibi thambal kongba amasung kongpalgi mafam kayada ising thumjingkhre kongpaldagina Top Khongnang Khong Taba Lambi amasung Porompat DC Road chu ising thumjingkhre Khetrigao kendra da isau mayoknariba asiga mari lenana kendra sigi MLA Nurul Hasan na phongdokibada haukiba matam kharagi mamangdagi hauna Manipur gi Governor Water Resource Development na Turel gi longnambal sing semjinnaba kayarak anna taksinba leikhre adubu hojik phawba thabak oina paikhatpa leitri ngasi iril turel kairiba mafam asi mamangdasu anirak hanna kaikhraba mafam amani toren torban kairiba asi semjinnaba lebakna lognaba honabadasu Forest Department ki athingba leibana upai leitre lebak loba tarabasu mafam adudagi kilometer 15 rom challaga logodabana awaba amadi mayoknari mak masamak MLA ama ojarabasu karimata tawba ngamdabana tumduna leiba MLA amaga chap manare Maduna Hiramasida Governor in Council na mathok taba thabaksing paikhat piu haina phongdoragli Central Reserve Police Force CRPF amasung Jharkhand Police ke apunba team amana ayuk Hazaribagh district ta makok thongba Maoist lujingba hatpa ngamkhre laikhidraba Maoist laloba sing adu lupa crore ama makai romgi reward lauthokraba laloba ngaktini hairi police ki report ki matungina laikhidraba sing adudi lupa crore ama ki reward lauthokraba Sadep Saren lupa lakh 15 gi reward lauthokraba Raghunat Hembram amadi lupa lakh 10 gi reward lauthokraba Birchen Gunjani hairi CRPF ki Chaniga Mapal Suba Cobra Battalion Jharkhand Police ka khusam naraga Hazaribagh ki Gorhar area manungda leiba Panti3 umangda operation chathabada nakal ani gi marakda khut thongna rakpada Maoist lusingba ahumadu laikhidabani hairi
Supreme Court na WAF Amendment Act 2025 gi maruoiba provision khara stay tawkhre state asigi matangda maikei kayadagi akanba mongda yaningdaba phongdoknarakpa laikre maruoina tongan ba Muslim organization singna lining lambida khut thingjili haibagi damak ek asibu akanba mongda yaningdaba phongdoknakra khibani Chief Justice DY Chandrachud Justice BR Gabai amadi Justice AG masigi bench na haiki madudi ek asina mapung phana stay tawbagi matik chaba maram leitabana akanaba provision khara matam khara ki oina chana handana thamkibani Supreme Court ki while adubu Union Minister Kiran Rijiju na thagatpa phongdokre Minority Affairs ki portfolio su pairiba Kiran Rijiju na haiki madudi Supreme Court na pikiba while aduna maram oiraga lebak asida mapung phana democracy chanare haiba mayek sengna utpa ngamle haiki Miyoi ama ichauna chenthakre Imphal East District ki Khetrikau awang leikaida nungthil pung 3 rom taba matamda iril turel imai pathoropaka loinana masagi chahi humbudra rom suraba miyoi ama chenthakre hairi ichauna chenthraga miyoi adugi mami MD Ramjan Kawi hairi Manipur Assam amadi Nagaland da leiba Jemi Furuki Lamsing mitopta yonba yaroi haina Jemi Council North East India na thadokpa chirol amana phongdoragli chirol asina hai council asina lokiba warek ki wangmada Jemi Furuki lam mitopta yonbagi thabak chathare haiba nungnang ningai oiba pawta wa fangle matung tarakpada Jemi Furuki mamangai degi leiraklaba lamsing mitopta yonba yaroi furubasi gi mioi singna ipaipu singi lam ngak senduna thamgadabani hairakli Ningthi Turel Paringi Taret Lokta Anobanga Makal Ama Thenakre Kamjong District ki Kasom Khulenda leiba Nambasi Valley manakta Dhana Manjuri University DMU gi Dr. Bungton Sangna Ningamna Luchingba Research Team amana Anobanga Makal adu Thenakibani Research Team aduda yauriba atai members singdi Kongbrai Lakum Baby Rani Devi Thauna Baliu Ambon Mai amasung KH Rajamani ni hairi hiramasigi matangda DMU gi Associate Professor Dr. Sangningamna phongdokibada nongna thengnariba nga makal asigi matangda research paper ama journal da submit tawkhre journal asina handakta anoba nga makal asigi matangda report ama sungsoi soidana phonglaklagani hairi Haukiba tang 12 da Guwahati gi Khanapara Manipur gi Moirang Mantha village tagi Joseph Sarto Koba indigenous com medical student amabu miyoi kharana tamthina attack chatharakibagi thong adu indigenous community singi mahut siliba Federation of Haumina akanba mongda condemn toragli loinana thodok adu da chenaba singi mathakta akanba action lokakadabani haina look asina thadokpa chirolna phongdoragli chirolsna makata na hai Manipur gi governor amadi chief secretary na luchingduna hiramasigi matangda miyeng changbaga loinana Assam state government amsung Union Ministry of Home Affairs ka kusamna athuba matamda mathok taba thabak ching pakatnaba taksilagli soktuna laikannariba medical students sarto apoba facility kudingmak suna leiba hospital amada kudakda transfer tokba yauna layengbada changba senpham kudingmak mari leinaba authority singi maikaidagi puthokadabani thododuda chenaba singi mathakta athubada FIR loss tawduna Aingi oiba action sing lokakadabani Manipur ki wangmada leiriba Manipur ki indigenous mahirui singbu mapung phaba security pigadabani Manipur ki wangmada leiduna mahirui sing tamliba indigenous community mahirui sing asoi angam thoktanaba amasung asiguma tamthiba thong sing tholakpa thingnaba gidamak interstate dialogue chathagadabani Assam police ki maikaidagi athubada thabak lokhatuna mara leiba miyoi khudingmak phanaba taksilagli mari leinariba state government ki maikaidagi indigenous student amasung facility singbu Family singbo asoi angam yoholloi haibagi thajaba pigadabani tungi asa lairiba medical mahiroi amada khut tharakpa haibasi national unity amasung justice sa akiba pibani haina phongdoragli Makatarakpa editorial column gi machangmoiba pausing gi update ta lebak asigi Prime Minister Narendra Modi chahi 3 tha Nepal gi matungda Manipur da laklamle sumna tangi pung mari rom gi khongchatta Churachandpur district headquarter amasung state asigi capital city oiriba Imphal da Laktuna miyamdo wa nganglamle mahaki khongchala sigi singthaningai oiba ama haiba taragadi lan asina masagi maramda lanjelaga leijariba miyoi kharaga unaduna wari chanakiba aduna oiki phudit phuna churuba nong marakta Prime Minister mafam anida wangangbada mina chona tinkhiba adusu thagatningai ni miyam adubu tilhannaba honakibagi thodang oikiba singna BJP MLA singnani MLA sing aduna magi assembly constituency singdagi miyoi lisingamaga chamanga puthoknaduna Modi khongchat adu mai Khan Kibani, Chahi Ani Thamanga Rom Suraklaba, Kangluki Irang Asida Prime Minister na Manipur bu Thoksabi Kide, Haiduna, Yamlava Miyamna,
khongchat asida yaukidabani amasung taramna oposu taunakidabani masigi su mathakta khulai paiduna maning tamba taliba mapangal kallaba lalolo mayam amanasu general strike lauthokibadagi dukan amata thong hanakide lambida mi chatpagi chang yamna hanthaki asigumba tanpham asida prime minister gi mitmangda mioi lising 15 hena tinduna mahapu harau hankiba BJP MLA singdu prime minister Narendra Modi na thagat wahai ama fawa habiram khide hanagi chief minister Nongthombam Birenchu mamai mayam phamliba singdugi mamangda phamlibani adubu mitchina fawa yengbiram khidre hairi popular government ama leramba taragadi governor amana adugumba thoramda prime minister ga phaminaba yaba nate hojikti MLA sing sirum narum tawraga leibanina Dex matakta famdre aduga mayamda thagat wahi pibadasu MLA sing ama phawba maming panbiramdre prime minister gi khongsat asigi manungda lupa crore lising tere chahum nipu mari gi project tara mari uya uyung talmamki aduga lupa crore lising ama chani chumna ahungi project tara tere amana sangaram ki sangabaduda New Delhi gi Dwarka da leiba Manipur Bhavan Kolkata gi Salt Lake da leiba Manipur Bhavan anoba Manipur Police headquarter ki building amasung capital project yaukre uyap yung tamduna lupa crore lising chatruk nimpu tere changadaba Manipur urban road drainage and asset management improvement project yauri punamak asigi mathakta lupa crore lising ahungi special package amasu IDP sing yum chananaba piri haina lauthoklamki maru oibadi yamna maru oi khanjaduna lakpa prime minister na Manipur gi MLA minister singi maming amta panbiramdaba yamna ikai ningai ni makatarakpa editorial kalam gi machangoiba pawda kuki MLA taragi mathakta action lokhalabadi warisin purakpa ngamgani sahi ani hena irang mayoknariba state asida India gi prime minister na thenglabasu thengna tha asigi tarahumdoida pung khara gi khongchatta laklamle sahi ani helaba irang asigi matangda prime minister Narendra Modi na wa amata ngangdana lerakibani prime minister na irang asigi matangda kari khallibage haiba kana amatana khanba ngamdana leiringegi cheirakta India government ka suspension of operation da leiriba chinkuki job militant singa tripartite su agreement sign taunaduna wathoki warishin purakle tripartite agreement ki yana warol aduda matam loikhraba su sahi ama sangdokpa national highway da free movement hangdokpa designated camp masing hantahanba amadi camp ki mafam khara hongdok hongjin tawba haibana hiram kharada yanakibani adubu tripartite agreement asigi mayokta chinkuki jogi maikaidagi miyamgi separate administration gi demand phangdriba makai makoigi khongjang hangdokloi free movement athingba handokloi haibagi kholau leirakli amaromdana Manipur gi apunba saktam ngakliba miyamgi maikaidagi sugi matam sangdokpa yaroi haina government ta semkiba baba zone amadi free movement gi athingba loktokadabani haibagi demand leiri tripartite agreement ta yaukiba wafam singi manungda su agreement sahi ama sangdok kakta oina yanaba oiramle atai hiram singdadi yanaba leitabana maram oiraga irang asigi warusin haujiksu purakpa leitri masi magna prime minister na pungkhragi Manipur khongchatta laklongkiba aduda irang asigi warusin leiramba tarabadi Churachandpur amadi Imphal gi Kangla da tongan ba mifam pangthok lamloi loinana kuki MLA tarana separate administration gi memorandum pisin gi ba aduna maram oiraga PM na nakal ani gi miyamda wangang bada project khara sangaba amadi atai project kaya gi uyap uyung tambagi thabak pangthok lamba natana irang asigi warishin purakle haibo wafam phongdok lamkhidabani masina takpadi tripartite agreement adu gi su gi matam sangdokna ba khona bada saruk langni haibasi mayek sengle irang asigi warishin purakna ba tripartite agreement nate haiba asini makha tarakpa pawda state asida VIP sing lakpa matam kaktada mau anobigi thong chathaba haiba editorial kalam gi update da state asida India lengaki luchingba sing maruoina prime minister lakani haiba matam da state lengakna Imphal gi manungda lambi thong khara semjin bagi mathakta masu sangba sambal khabagi tabak sing lisang sina chathaduna lakli center gi luchingba singna lakpada lokhatpa section thoranga iroinana VVIP singna chatkadaba lambi mate khara semba Kurti post fawo yauna median masu sangbagi thabak sing chathariba asi kari maramgino state asida VVIP lakpada state lengakna mau anau bigum nonghoroi matagumna lokhatliba thabak thoram sing asi VVIP singda state asida
ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯧꯈꯠꯂꯤ ꯍꯥꯏꯕꯗꯨ ꯎꯠꯅꯅꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯤꯇ꯭ꯔꯪ ꯇꯧꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯒꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯃꯦꯗꯤꯌꯟ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯃꯆꯨ ꯁꯪꯕ ꯑꯃꯁꯨꯡ ꯂꯝꯕꯤꯒꯤ ꯃꯇꯥꯏꯁꯤꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯑꯈꯟꯅꯕ ꯀꯟꯇ꯭ꯔꯦꯛ ꯋꯥꯔꯛ ꯄꯤꯕ ꯑꯁꯤꯅ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤꯗꯤ ꯐꯨꯔꯤꯠꯈꯥꯎ ꯆꯣꯜꯍꯟꯕ ꯑꯣꯏꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯄꯨꯡꯖꯥ ꯈꯔ ꯂꯥꯛꯄꯗ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯍꯨꯠ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯅ ꯊꯝꯅꯕ ꯍꯣꯠꯅꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯀꯛꯅꯕ ꯃꯐꯝ ꯈꯔ ꯁꯤꯠ ꯁꯦꯡꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯆꯨ ꯁꯪꯕꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤꯕꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯚꯤꯚꯤꯑꯥꯏꯄꯤꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯤꯗ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯎꯈꯤꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯎꯈ꯭ꯔꯒꯅꯤ ꯍꯥꯏꯕꯗꯒꯤꯅꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯂꯝꯕꯤ ꯊꯣꯡ ꯃꯩ ꯏꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯊꯥꯗꯈꯤꯕ ꯁꯦꯟꯐꯝꯁꯤꯡꯅ ꯁꯦꯝꯒꯠꯂꯤꯕꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕꯒꯤ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯊꯝꯕ ꯆꯨꯝꯃꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯁꯤ ꯑꯈꯟꯅꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯅ ꯊꯝꯂꯕꯗꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯒꯤ ꯊꯕꯛꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯁ꯭ꯀꯤꯝ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯌꯥꯎꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯁꯦꯡꯁꯟ ꯇꯧꯈꯤꯕꯁꯤꯡꯅ ꯑꯌꯥꯝꯕꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯥꯔꯝ ꯆꯨꯝꯅ ꯄꯥꯏꯈꯠꯄꯒꯤ ꯃꯍꯨꯠ ꯊꯥꯗꯔꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯁꯌꯦꯟ ꯉꯥꯌꯦꯟꯅꯗꯨꯅ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯄꯨꯀꯩ ꯂꯟꯒꯩ ꯆꯣꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯏꯪ ꯀꯨꯝꯖꯥ 1997ꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯜ ꯅꯨꯡꯗ ꯇꯤꯟꯈꯤꯕꯗꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯔꯛꯈꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 83 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝꯗ ꯂꯩꯕ ꯂꯝꯕꯤ ꯊꯣꯡ ꯃꯩ ꯏꯁꯤꯡ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯒ ꯐꯥꯎꯅꯕ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯝꯗ ꯑꯣꯏꯔꯝꯈꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨꯒ ꯄꯥꯡꯀꯛꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ